खोयम मादी लांगोन चाव अचत चत ताइबंग पालबबु सेंबीरिब लेंगली पालब खुदिंगमकी मपू ओइरिब मादी खंगी उई कनाना करी निंगजरिब पाखंग ओइब माना नुरा थंबाल मांबी माबु लोना लोना यंगजब उरग पाखंग मागी निंग थुंगल्लगे खल्ले ngasiगी तांगलब मिकुप्ता नुरा पाखंग अनीसे मिटका मिचाना हल्लगे पाई मनुंग खनखरे इखंग खंगौदना नुरा भी मागे चरई फीदो मालंग नुंसित अकनब मगे साफूदा लेंग लेंग चले थांजिंग लाइकोंदुदा नोंगलै नुंसित अमा सिल्लै लेरिनु कोबी नुजागे चरई फीदो उचान मेरागी मैना चाके तौए मतमदुदा चरई फिजिदो ताप लाउन फाय लाई खुरमदिंगे मादी ममित चेना उइसिनखिबन मसाना इल्ब चरई फिदो मई चाके तौदुगे तौरिबदो खंगजरमदे स्वाई हेक लावे मागी चरई फिदो कनानोमना पाइरकले हायबगी समिन फंगबदा मितपाई चाउबी नुजाना मित पांगथोरकपदा पाखंग ओइब माना मागी फिजिदो खांबी मैना वाइदुना चाकदबदगी कनबीरमबदो उबदा ngayakti wahayam tahainade nura pakhang anido michane ahanba ubada nuja magi thamoida nungsi machuda sangjinkhre ikai nungsi yanaki munne yengba magi miyengdo ubada achikpa marakta thamoi anido wachanabu thokre mityeng ani liraude jinban nadi phosillasu pukning nadi utong ahobu hore sokla thanda sokla nungsi laijani thamoi utong ahobuda ihaurakliba changjau pare thamoi ipa pukning hinaw saduna wakhal nawoiduna holare tharo kanglu oledo thamoi nungon haliba saktam sina ahanba nungsiba masak khangan biri thamoi anida nonggo bina ngai jerakpa thamoi gi nongdo ngasidi chubagum thokle phana puna ngamdraba pukning wakal thamoi haibado oikhre ngasidi nakandagi thaba tombina masadu ipayo haima isabu kayam soklage khambi mainaga waikhrebra haibani mi koijadabi thaba tombini icha micha khaidabi momno oibi hognasa hairakpani masu lai khuramba loirpagi mamit pangthorakpada maka phanna chakliba uchan mairaduna macha ningongi illiba charai phijiduda lamduna chake tawbado machaguma pakhangna mai chaklamgadabadagi kankhibado mamit maknu howe sanaubasu wakhal amada tauduna leirambadagi nupi amana adumna hairakpa तारा इथक थकत्रे अदु फन थकलबसु मासु खुमलै कैसु तौदेदै मा अनिदो अवाई खुमतबे सोपर हाइमि नंगबो अमत मुन्ना येंगो पलेम इमा सकपी नचा ओइबैदि थोइना असोक अपन याउदी इचाना फिजी से पाइदुना लौखत पिरमद्रबा मैरीसिदा इचा नुपी सरै फिजे मैवाइदुना सोइदना चाकलमगनी इचागी ngasiगी तौबिमलसे ममा अमा ओइना पुंसिगी काउंगमलरोय इमा मसिदा तौबिमल हाइबदो हाइबिगनु नचाइना ngamba मतेंग पांगबनी इचागी मतेंगसिना अइगी इमोमसे अवाफमदा तागदबदे कनबीरे थबा तोंबिना लरिनुदा ओनसिलै अदुगा कैदौरे इमोम तुमिना नंगबु उंगदुना लैरदि मीना वा खंगदे हाइदना नंगबु सोइदना हाइख्रनी नंगबु थागत वाहि अमता ओइरसु केके नबुंगसिदा हायो पले ममा सकपी थबा तोंबिना अदुमना हाइरकपा इकाई नुंगसि यानखिबदौं तौइ अदु तथक खुमलै
ꯏꯕꯨꯡꯒꯤ ꯂꯃꯟ ꯑꯃꯗꯤ ꯅꯆꯟꯅ ꯇꯣꯜꯂꯦ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯈꯨꯝꯂꯛꯏ꯫ ꯂꯃꯟ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯏꯆꯟ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯆꯤꯟꯕꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯂꯥꯁꯤꯡ ꯃꯄꯣꯜ ꯀꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯐꯥꯎꯏ꯫ ꯇꯊꯛ ꯅꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯊꯃꯣꯏꯒꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯏꯊꯛ ꯏꯔꯩꯍꯧꯍꯜꯂꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅ ꯃꯇꯧꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯔꯦ꯫ ꯊꯃꯣꯏꯒꯤ ꯊꯣꯡꯖꯥꯎ ꯍꯥꯡꯗꯣꯛꯂꯣ, ꯄꯨꯛꯅꯤꯡꯒꯤ ꯄꯨꯔꯣꯟ ꯁꯠꯂꯣ, ꯊꯃꯣꯏꯅꯨꯡꯗ ꯃꯔꯣꯜ ꯅꯥꯏꯅ ꯊꯝꯂꯒꯦ ꯅꯨꯡꯁꯤꯕ꯫ ꯏꯀꯥꯏ ꯌꯦꯡꯂꯛꯀꯅꯨ ꯍꯥꯏ ꯉꯝꯗꯦ, ꯅꯨꯡꯁꯤ ꯏꯅꯣꯠ ꯐꯥꯎꯕꯗꯣ ꯐꯥꯎꯔꯛꯀꯅꯨ ꯈꯥꯡꯉꯝꯗꯦ꯫ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯏꯌꯥꯏꯗ ꯃꯥꯂꯪ ꯏꯄꯣꯝ ꯐꯪꯕꯗ ꯐꯨꯝꯗꯤꯅ ꯇꯥꯎꯗꯨꯅ ꯆꯠꯄꯒꯨꯝ ꯋꯥꯈꯜꯅ ꯏꯄꯥꯛ ꯏꯌꯥꯏ ꯑꯣꯏ, ꯄꯨꯛꯅꯤꯡꯅ ꯐꯨꯝꯗꯤ ꯑꯣꯏ, ꯃꯥꯂꯪꯅ ꯊꯃꯣꯏ ꯑꯣꯏ꯫ ꯄꯟꯂꯦꯞꯐꯝ ꯂꯩꯇꯅ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯆꯠꯂꯤ꯫ ꯇꯅꯤꯛꯂꯕ ꯊꯃꯣꯏ ꯑꯅꯤꯅꯤ ꯂꯥꯡꯇꯛꯅꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯤꯕ꯫ ꯑꯁꯨꯝꯅ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯑꯅꯤꯗꯣ ꯃꯤꯆꯥꯟꯅꯅ ꯂꯩꯔꯤꯉꯩ ꯏꯄꯥꯒꯤ ꯄꯥꯔꯤ ꯁꯥꯅꯧꯕ ꯌꯦꯡꯊꯣꯛꯂꯨꯕꯗ ꯇꯨꯡꯗ ꯃꯄꯥ ꯄꯥꯈꯪꯂꯛꯄ ꯑꯃꯨꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯟꯊꯧ ꯑꯄꯣꯛꯄ ꯄꯥꯈꯪ ꯂꯥꯛꯄꯅꯦ꯫ ꯄꯥꯔꯤ, ꯑꯩꯅꯗꯤ ꯆꯤꯡꯉꯨ ꯃꯥꯒꯤ ꯍꯩꯃꯟ ꯂꯩꯃꯟ ꯈꯨꯜꯂꯤꯉꯩ ꯅꯪ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯋꯥꯔꯨꯔꯦꯗꯅ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯑꯩ ꯀꯩꯁꯨ ꯆꯠꯇꯤꯌꯦ꯫ ꯄꯥꯔꯤ, ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯦꯗꯣ ꯈꯣꯡꯗꯣꯏꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯄꯟꯊꯧ꯫ ꯄꯥꯈꯪ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯥꯅꯧꯕꯁꯨ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯃꯨꯛꯁꯨ ꯍꯟꯅ ꯌꯦꯡꯂꯝꯃꯤ ꯂꯩꯔꯤꯅꯨꯗ꯫ ꯄꯥꯈꯪ ꯂꯥꯛꯄꯒꯤ ꯃꯄꯥꯔꯤꯅꯤ ꯍꯥꯏꯕ ꯊꯕꯥꯇꯣꯝꯕꯤ ꯈꯪꯍꯧꯔꯦ꯫ ꯃꯤꯒ ꯆꯤꯟꯕꯒ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯆꯠꯂꯣꯀꯣ ꯏꯄꯥꯔꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯍꯧꯗꯕꯒꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯛꯁꯤ ꯁꯣꯟꯖꯤ ꯑꯁꯨꯛ ꯐꯖꯕ ꯂꯤꯆꯠ ꯍꯧꯅ ꯈꯪꯕ ꯇꯝꯕ ꯑꯣꯏꯕꯁꯨ ꯀꯦꯒꯦꯁꯤꯗ ꯂꯩꯕ ꯑꯣꯏꯔꯦ꯫ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯔꯨꯕꯗ ꯊꯃꯣꯏꯗ ꯅꯥꯏꯅꯨ ꯀꯤꯁꯤ ꯊꯥꯡꯍꯧꯔꯦ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯃꯥꯒꯤ ꯂꯤꯛꯂꯥ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯂꯤꯛ ꯑꯣꯏꯈꯤꯕ ꯍꯧꯅ ꯈꯪꯗꯦ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯂꯥꯡꯇꯛꯅꯕꯅ ꯃꯁꯔꯨꯛ ꯑꯣꯏꯍꯧꯔꯦ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯋꯥꯔꯧꯒꯟꯕ ꯊꯃꯣꯏ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯕꯅ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯕ ꯄꯥꯈꯪ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯄꯥꯎꯈꯣꯡ ꯂꯤꯁꯤꯡ ꯆꯜꯂꯝꯂꯦ꯫ ꯑꯩꯇꯅ ꯄꯥꯡꯒꯟ ꯊꯣꯛꯍꯧꯗꯦ꯫ ꯈꯥꯝꯕꯤ ꯃꯩꯅꯨꯡꯗꯒꯤ ꯀꯟꯕꯤꯔꯝꯃꯤ ꯑꯩꯍꯥꯛꯄꯨ, ꯊꯃꯣꯏꯗꯤ ꯃꯩꯁꯥ ꯂꯥꯡꯍꯜꯂꯦ꯫ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯆꯔꯩ ꯐꯤꯖꯤ, ꯐꯤꯖꯤ ꯅꯪꯅ ꯃꯩꯔꯥꯟꯕꯤꯒꯨꯝ ꯈꯥꯝꯕꯤ ꯃꯩꯅꯨꯡꯗ ꯀꯔꯤꯒꯤ ꯆꯣꯡꯊꯒꯦ ꯊꯧꯔꯥꯡꯂꯣꯏ꯫ ꯐꯤꯖꯤ ꯅꯪꯒꯤ ꯋꯥꯍꯧꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯊꯕꯥꯇꯣꯝꯕꯤꯅ ꯍꯩꯃꯥ, ꯑꯃꯨꯛ ꯎꯇꯨꯕꯤꯗꯧꯅ ꯎꯪꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯄꯂꯦꯝ, ꯊꯦꯡꯒꯨ ꯑꯣꯜꯂꯦꯗꯣ ꯅꯪꯗꯤ, ꯃꯣꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯦꯡꯉꯣꯏ, ꯍꯩꯃꯟ ꯂꯩꯃꯟꯗꯣ ꯂꯧꯔꯒ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯁꯪ ꯑꯁꯣꯝꯗ ꯐꯝꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯄꯂꯦꯝ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯞꯄꯤꯕꯁꯤꯕꯣ? ꯅꯃꯤꯠ ꯅꯅꯥꯗꯣ ꯁꯤꯡꯉꯨꯅꯦ ꯅꯪꯕꯣ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯆꯤꯡꯉꯨ ꯃꯥꯒꯤ ꯁꯔꯦꯟ ꯆꯟꯅꯕ ꯊꯧꯔꯥꯡ ꯍꯧꯔꯛꯂꯦ꯫ ꯍꯣꯏ ꯄꯂꯦꯝ ꯁꯛꯄꯤ꯫ ꯅꯪꯒꯤ ꯍꯣꯏ ꯃꯌꯥꯝꯁꯦ ꯀꯩꯗꯧꯅꯒꯦ ꯅꯪꯕꯣ? ꯋꯥꯍꯩ ꯑꯃꯇꯕꯨ ꯂꯩꯇ꯭ꯔꯕꯔꯥ? ꯏꯃꯥ ꯑꯩ, ꯍꯣ ꯈꯪꯉꯦ ꯈꯪꯉꯦ꯫ ꯃꯆꯥ ꯁꯛꯄꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯈꯪꯉꯤ꯫ ꯈꯪꯅ ꯈꯪꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯃꯥꯁꯨ ꯎꯍꯧꯏ꯫ ꯏꯔꯥꯡ ꯂꯥꯛꯄꯤ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯕꯅ ꯍꯥꯌꯠꯂꯝꯃꯦ ꯈꯪꯉꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯃꯥꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ, ꯂꯣꯏꯅ ꯈꯪꯉꯤ꯫ ꯄꯨꯟꯁꯤ ꯌꯦꯅꯤꯡꯊꯥꯒꯤ ꯃꯆꯨꯅ ꯁꯪꯈꯤꯗꯕ ꯊꯃꯣꯏ ꯑꯃꯇ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯊꯧꯗꯨ ꯅꯨꯡꯅ ꯑꯀꯟꯕ ꯏꯆꯦꯜꯒꯤ ꯁꯥꯐꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯂꯣꯟꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯗ ꯊꯧꯔꯕ ꯇꯦꯟꯖꯩ ꯑꯣꯏꯗꯨꯅ ꯇꯦꯟꯀꯥꯞꯂꯛꯄꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ꯫
ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯅ ꯂꯥꯏꯌꯦꯡ ꯐꯥꯔꯤꯕ ꯅꯨꯡꯁꯤꯠ ꯇꯤꯟꯅ ꯆꯤꯛꯂꯝꯂꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯂꯥꯏꯑꯣꯡꯗꯨꯁꯨ ꯆꯨꯝꯂꯦ, ꯂꯥꯏꯆꯠꯁꯤꯁꯨ ꯆꯨꯝꯂꯦ, ꯊꯃꯣꯏꯗ ꯂꯥꯏꯆꯨ ꯍꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯩꯃꯟ ꯂꯩꯃꯟ ꯄꯨꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯀꯦꯒꯦ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯝꯅꯕ ꯁꯪꯂꯦꯟꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯥꯡꯗ ꯂꯥ ꯂꯥꯇꯣꯟ ꯑꯃ ꯊꯥꯔꯒ ꯉꯥ ꯁꯔꯦꯡ ꯁꯝꯖꯤꯡꯕꯤ ꯑꯃ ꯃꯌꯥ ꯀꯥꯊꯣꯛꯍꯟꯗꯨꯅ ꯀꯕꯥꯛ ꯈꯜꯂꯒ ꯊꯝꯂꯦ꯫ ꯆꯕꯥꯟ ꯆꯐꯨ ꯆꯦꯡ ꯍꯥꯞꯂꯒ ꯊꯝꯂꯦ꯫ ꯏꯋꯥꯜ ꯑꯃꯒ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯨꯅ ꯊꯝꯂꯒ ꯑꯃꯥꯏꯕꯤꯅ ꯁꯔꯛ ꯈꯤꯡꯂꯒ ꯑꯃꯥꯏꯕꯅ ꯑꯅꯝ ꯑꯊꯧ ꯀꯣꯛꯊꯣꯛꯇꯨꯅ ꯁꯔꯦꯟ ꯍꯤꯡꯅ ꯀꯠꯅꯕ ꯊꯧꯔꯥꯡꯉꯤ꯫ ꯑꯃꯥꯏꯕꯅ ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ ꯂꯥꯏ ꯅꯤꯡꯊꯧ ꯑꯁꯨꯞꯄ, ꯂꯥꯏꯒꯤ ꯅꯤꯡꯊꯧ ꯑꯊꯧꯕꯣ, ꯂꯥꯏꯖ ꯏꯁꯤꯡ ꯑꯔꯨꯕꯒꯨꯝꯅ ꯅꯇꯤꯛ ꯍꯛꯄꯕꯨ, ꯅꯆꯥ ꯅꯁꯨꯅ ꯁꯔꯦꯟ ꯍꯤꯡꯅ ꯆꯟꯗꯨꯅ ꯀꯠꯆꯕꯕꯨ ꯆꯥꯀꯩ ꯂꯪꯒꯩ ꯊꯟꯕ ꯄꯤꯅꯕꯤꯌꯣ꯫ ꯆꯐꯨ ꯃꯔꯤꯜ ꯇꯥꯜꯂꯕ ꯏꯋꯥꯜ ꯃꯔꯥ ꯈꯪꯗꯕ ꯀꯥꯎꯔꯦꯟ ꯁꯪꯒꯣꯟ ꯊꯟꯅꯃꯛꯇꯕꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯃꯨꯄꯣꯡꯁꯤꯡꯅ ꯊꯧꯅꯤꯖꯕ ꯃꯔꯝ ꯈꯩꯕ ꯈꯣꯌꯨꯝ ꯅꯔꯜ ꯀꯨꯅ ꯄꯤꯅꯕꯤꯌꯨ꯫ ꯆꯤꯡꯉꯨꯅ ꯊꯧꯖꯥꯅ ꯆꯥꯟꯕꯤꯌꯨ ꯍꯥꯏꯅ ꯉꯛꯁꯝ ꯂꯥꯡꯒꯣꯜ ꯆꯔꯩꯌꯥꯟ ꯈꯨꯗꯣꯟ ꯇꯔꯥ ꯂꯣꯟꯅꯅ ꯈꯨꯎ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯅ ꯈꯣꯌꯨꯝ ꯉꯥꯛꯂꯧ ꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯂꯧꯁꯪꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯆꯥꯛ ꯊꯣꯡꯕꯅ ꯃꯩꯊꯥꯡ 3ꯂꯛ ꯂꯧꯔꯒ ꯃꯩ ꯍꯧꯏ꯫ ꯆꯕꯥꯟ ꯆꯐꯨꯗ ꯆꯥꯛ ꯊꯣꯡꯉꯤ꯫ ꯆꯕꯥꯟ ꯆꯐꯨꯗ 10 ꯆꯥꯛ ꯊꯣꯡꯕꯗ ꯈꯥꯕꯩꯅ ꯑꯣꯠꯍꯩꯗꯦ꯫ ꯏꯟꯁꯥꯡ ꯃꯊꯦꯜ ꯁꯨꯅ ꯊꯣꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯂꯩꯃꯥꯡꯗ ꯆꯐꯨꯗꯨ ꯄꯨꯁꯤꯜꯂꯛꯂꯒ ꯍꯥꯡꯗꯣꯛꯇꯨꯅ ꯆꯛꯃꯥꯏꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯦꯡꯉꯤ꯫ ꯆꯅꯤꯡ ꯆꯃꯥꯡ, ꯑꯅꯦꯝ ꯑꯋꯥꯡ ꯂꯩꯕ ꯂꯩꯇꯕ, ꯑꯐ ꯐꯠꯇ, ꯃꯌꯥꯏ ꯑꯃꯁꯨꯡ ꯆꯅꯤꯡ ꯐꯝꯃꯦꯟ ꯋꯥꯡꯂꯕꯗꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅ ꯈꯪꯅꯩ꯫ ꯆꯛꯃꯥꯏ ꯃꯌꯥꯏꯗ ꯂꯩ ꯆꯠꯄꯒꯤ ꯈꯨꯗꯝ ꯂꯩꯔꯒꯅ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯈꯪꯅꯩ꯫ ꯆꯕꯥꯟꯒꯤ ꯆꯥꯛ ꯑꯗꯣ ꯊꯤꯗꯣꯛꯂꯒ ꯆꯤꯡꯉꯨ ꯑꯅꯤꯒꯤ ꯂꯥꯏꯔꯨꯛ 2 ꯆꯜꯂꯒ ꯊꯥꯏ꯫ ꯇꯣꯞꯅ ꯑꯃꯨꯛ ꯂꯥꯏꯕꯨꯡ ꯊꯧ 9 ꯑꯃꯗꯤ ꯂꯥꯏ ꯅꯨꯔꯥ 8ꯀꯤ ꯆꯥꯛꯂꯨꯛꯁꯨ ꯆꯜꯂꯤ꯫ ꯀꯨꯝꯁꯤꯗꯤ ꯆꯛꯃꯥꯏ ꯃꯌꯥꯏꯗ ꯂꯩ ꯆꯠꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤ꯫ ꯑꯗꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯐꯅꯕ ꯆꯤꯡꯉꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯩ꯫ ꯀꯦꯒꯦ ꯃꯤꯌꯥꯝꯗꯣ ꯅꯤꯡꯐꯨꯡ ꯉꯥꯡꯅꯩ꯫ ꯑꯣꯏꯔꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨꯒꯤ ꯃꯔꯝꯗ ꯁꯔꯦꯟꯒꯤ ꯆꯥꯛꯇꯣ ꯃꯃꯥ ꯃꯆꯥꯁꯨ ꯈꯖꯤꯛ ꯆꯥꯕ ꯐꯪꯂꯛꯏ꯫ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯣꯏ ꯍꯥꯏꯗꯨꯅ ꯆꯤꯟꯗꯝꯂꯤꯕꯅꯤ꯫ ꯅꯤꯅꯤ ꯆꯟꯕꯒꯤ ꯑꯌꯨꯛꯀꯤ ꯁꯔꯦꯟ ꯆꯟꯕꯒꯤ ꯊꯧꯔꯝꯗꯣ ꯂꯣꯏꯕꯒ ꯂꯩꯔꯤꯅꯨ ꯃꯃꯥ ꯃꯆꯥꯁꯨ ꯇꯟꯗꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯍꯦ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯆꯔꯩ ꯐꯤꯖꯤ, ꯅꯪꯒꯤ ꯃꯔꯝꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯍꯧꯔꯦ꯫ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯀꯥꯗ ꯊꯃꯣꯏꯅ ꯃꯥꯏꯊꯤ ꯍꯧꯔꯦ꯫ ꯌꯦꯇꯨꯝꯅ ꯐꯣꯠꯆꯤꯟꯈꯤ ꯆꯤꯟꯕꯥꯜ ꯑꯅꯤꯃꯛꯁꯨ, ꯂꯥꯏꯌꯦꯡꯁꯨ ꯀꯣꯡꯒꯣꯏ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯈꯤ꯫ ꯆꯔꯩ ꯐꯤꯖꯤ ꯅꯍꯥꯛꯀꯤ ꯋꯥꯍꯧꯒꯤ ꯅꯤꯡꯉꯣꯜ ꯂꯩꯗꯤ ꯅꯥꯏꯅꯨ ꯀꯤꯁꯤ ꯊꯥꯡꯉꯧꯔꯦ꯫ ꯀꯔꯤ ꯋꯥꯗꯤ ꯍꯥꯏꯔꯝꯂꯦ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯍꯥꯛꯅ, ꯊꯣꯏꯆꯠꯅꯩꯁꯨ ꯍꯥꯏꯔꯝꯂꯦ, ꯍꯧꯅ ꯈꯪꯗꯦꯁꯨ ꯁꯣꯜꯂꯝꯂꯦ꯫ ꯄꯨꯛꯅꯤꯡꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯂꯩꯔꯤꯅꯨ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯦ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ꯫ ꯈꯥꯝꯕꯤ ꯃꯩꯁꯥꯗ ꯆꯥꯛꯀꯗꯧꯕꯒꯤ ꯆꯔꯩ ꯐꯤꯖꯤꯗꯣ ꯄꯥꯈꯪ ꯁꯥꯃꯨ ꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯝꯕꯗꯣ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯍꯤꯡꯕꯒꯨꯝ ꯋꯥ ꯈꯪꯗꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯇꯥꯔꯝꯂꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯂꯥꯡꯇꯛꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯆꯔꯩ ꯐꯤꯖꯤ ꯃꯇꯣꯟꯗꯣ ꯁꯦꯟꯅꯕꯤꯔꯝꯗ꯭ꯔꯕ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯂꯝꯗꯨꯅ ꯈꯥꯝꯕꯤ ꯃꯩ ꯃꯥꯒꯤ ꯃꯩꯁꯥꯗꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯪꯂꯝꯒꯅꯤ ꯈꯪꯏ꯫ ꯃꯤꯠꯃꯥꯡꯗꯒꯤ ꯁꯛꯇꯝꯗꯣ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯆꯥꯟꯅꯈꯤꯕ ꯃꯤꯀꯨꯞꯇꯣ ꯊꯃꯣꯏꯗ ꯅꯣꯡꯊꯥꯡ ꯀꯨꯞꯈꯤꯕꯅꯤ꯫ ꯇꯨꯃꯤꯟ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯋꯥꯈꯜꯒꯤ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯔꯨꯝꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯡꯂꯦꯟ
ꯈꯣꯏꯃꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯒꯨꯝ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯎꯪꯉꯤꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯥꯔꯨꯝ ꯃꯌꯥꯗꯨꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯎꯍꯧ ꯂꯥꯍꯧꯗꯅ ꯇꯨꯃꯤꯟ ꯍꯧꯗꯣꯡꯒꯨꯝ ꯃꯈꯣꯜ ꯈꯖꯤꯛꯇ ꯐꯥꯎꯕ ꯊꯣꯛꯍꯟꯗꯕ ꯃꯈꯩ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯣꯛꯆꯩ ꯂꯥꯡꯂꯦꯟꯁꯨ ꯈꯣꯏꯅꯧ ꯃꯇꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯎꯔꯣꯏ ꯏꯕꯦꯝꯃ ꯀꯗꯥꯏꯗꯒꯤ ꯎꯒꯅꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯍꯤ ꯇꯣꯡꯗꯨꯅ ꯀꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯃꯥꯟꯕ꯭ꯔꯅꯦ ꯋꯥꯈꯜ ꯈꯟꯗꯦ ꯅꯇꯧꯗꯨꯅ ꯀꯔꯝ ꯍꯥꯏꯒꯅꯤ ꯈꯟꯗꯤꯌꯦ ꯈꯣꯏꯅꯧ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯜꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯅꯔꯥꯜ ꯑꯃ ꯂꯪꯁꯤꯟꯕ ꯍꯧꯔꯕꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯏꯇꯥ ꯑꯩ ꯀꯔꯤꯝꯇ ꯂꯣꯠꯂꯣꯏ ꯑꯣ ꯈꯪꯉꯦ ꯂꯥꯏꯕꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯂꯝꯂꯥꯟꯕ ꯃꯥꯅ ꯈꯥꯝꯕꯤ ꯃꯩꯅꯨꯡꯗꯒꯤ ꯀꯟꯕꯤꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯈꯣꯏꯅꯧ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯄꯥꯎ ꯇꯝꯕꯤꯅꯕ ꯃꯤ ꯋꯥꯠꯇꯦ ꯏꯇꯥ ꯑꯩꯁꯨ ꯏꯇꯥꯒꯤ ꯃꯐꯝꯗ ꯇꯝꯒꯦ ꯈꯜꯂꯝꯃꯤꯅꯤ ꯑꯗꯨꯕꯨ ꯏꯇꯥꯅ ꯃꯥꯡꯖꯧꯅꯅ ꯂꯣꯏꯅ ꯈꯪꯂꯝꯂꯦ ꯑꯩꯅ ꯈꯪꯂꯨꯕꯁꯦ ꯈꯪꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯔꯣ ꯏꯇꯥꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯏꯇꯥ ꯏꯇꯥꯗ ꯀꯩꯗꯧꯕꯒꯤ ꯈꯪꯍꯟꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯍꯣ ꯅꯇꯧ ꯌꯦꯡꯒꯦ ꯂꯥꯛꯅꯕꯅꯦ ꯏꯇꯥ ꯂꯥꯛꯅꯕꯤꯔꯅꯨ ꯃꯤꯍꯨꯜꯁꯦ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯅꯩ ꯅꯨꯡꯁꯤꯕꯅ ꯇꯞꯅ ꯇꯞꯅ ꯌꯣꯜꯂꯤꯡ ꯊꯥꯡꯕ ꯍꯧꯔꯛꯂꯕꯗꯤ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯕꯁꯨ ꯃꯍꯧꯁꯥꯅꯦ ꯏꯇꯥ ꯏꯇꯥ ꯍꯥꯏꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯌꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯈꯣꯏꯅꯧ ꯅꯪꯗꯤ ꯂꯝꯂꯥꯟꯕ ꯃꯥꯅ ꯂꯩꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯕꯤꯔꯝꯂꯕ꯭ꯔꯥ ꯈꯣꯏꯔꯥꯡꯂꯕꯤ ꯅꯇꯥꯏꯅꯦ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯣꯟꯍꯟꯕ ꯅꯥꯏꯅꯨ ꯀꯤꯁꯤ ꯊꯥꯡꯉꯧꯔꯦ ꯂꯀꯥꯅꯨ ꯀꯤꯁꯤ ꯀꯤꯁꯤꯜꯂꯝꯕ ꯇꯝꯕ ꯑꯣꯏꯕ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯜꯗꯤ ꯈꯪꯂꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯈꯣꯏꯅꯧ ꯈꯪꯂꯝꯕ ꯊꯣꯛꯂꯕ ꯅꯇꯥꯏꯅ ꯊꯤꯔꯒ ꯀꯤꯁꯤ ꯊꯣꯛꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯇꯥꯏꯅ ꯄꯥꯎꯊꯥꯡ ꯄꯨꯔꯝꯒꯅꯤ ꯌꯥꯔꯦꯕ ꯈꯣꯏꯅꯧ ꯍꯣ ꯀꯟꯊꯣꯔꯛꯀꯅꯨ ꯅꯪꯒꯤꯗꯃꯛ ꯋꯥꯏꯀꯨꯞ ꯄꯨꯕꯤꯒꯦ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯅꯥꯏ ꯍꯥꯏꯖꯔꯣꯏ ꯀꯤꯖꯔꯦꯗ ꯂꯥꯏꯃ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯊꯤꯗꯣꯛꯄꯤꯒꯦ ꯑꯗꯨꯅ ꯀꯤꯕꯤꯒꯅꯨ ꯃꯗꯨꯒꯤꯁꯨ ꯃꯇꯥꯡ ꯆꯥꯕ ꯂꯥꯛꯈꯤꯅꯤ ꯃꯇꯥꯡꯗꯣ ꯍꯣꯔꯦꯟ ꯂꯥꯏꯕꯧ ꯆꯣꯡꯕ ꯆꯠꯄꯗ ꯍꯦꯛ ꯆꯥꯍꯜꯂꯁꯦ ꯃꯥꯏꯗ ꯏꯇꯥ ꯃꯥꯏ ꯍꯥꯏꯅꯨ ꯈꯣꯏꯅꯧ ꯍꯣꯏ ꯍꯥꯏꯌꯣ ꯈꯣꯏꯅꯧ ꯑꯁꯨꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯣ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯏ ꯁꯥꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯋꯥꯔꯤꯁꯤꯡ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯃꯣꯝꯅꯨ ꯑꯣꯏꯕꯤꯁꯤꯡꯒꯤ ꯅꯤꯡꯉꯣꯜ ꯃꯩꯁꯥ ꯂꯥꯡꯕ ꯍꯧꯅ ꯁꯥꯅꯩ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯍꯥꯛꯅ ꯀꯥꯏꯍꯧꯔꯝꯂꯕ ꯊꯃꯣꯏꯅꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡꯅ ꯊꯃꯣꯏ ꯂꯩꯃꯥꯏꯗ ꯈꯨꯡꯒꯨꯜ ꯇꯥꯍꯧꯔꯦ ꯇꯥꯔꯤꯕ ꯈꯨꯡꯒꯨꯜꯁꯦ ꯃꯨꯊꯠꯅꯤꯡꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯃꯥꯏꯗꯒꯤ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯆꯤꯡꯎ ꯃꯥꯒꯤ ꯂꯥꯏꯀꯣꯅꯨꯡ ꯍꯔꯥꯎ ꯆꯛꯁꯦꯟ ꯇꯥꯜꯂꯤꯕ ꯂꯥꯏꯕꯨꯡꯗ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯁꯨ ꯑꯇꯩ ꯃꯇꯥ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯏꯕꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯈꯣꯡꯗꯣꯏꯔꯛꯂꯦ ꯅꯨꯃꯤꯠꯅ ꯆꯥꯏꯊꯔꯛꯂꯕꯗ ꯍꯔꯥꯎ ꯆꯛꯁꯦꯟꯇ ꯆꯩꯔꯥꯛ ꯂꯣꯏꯁꯪꯒꯤ ꯏꯉꯨ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕꯤ ꯂꯩꯃ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯤꯡꯎ ꯊꯧꯒꯜ ꯆꯛ ꯖꯒꯣꯏꯁꯤꯡ ꯀꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯋꯥꯔꯤꯁꯤꯒꯤ 52 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ